Unsana Saba Oirmdre USA gi California da miyoibagi Unsana Saba Tedibiyar ama phangi haiba pauna miyam pakhatnarure adubu hena investigation tawbada prank oirame hariba asi forensic pathologist na test tawraga miyoibagi Unsana Saba nate haina confirm tawkhre cookie scammer ani phare Churachandpuragi Saimilan Haukip amadi Lunkhomang Haukip miyoi anina GP dagi khadrak tawraga mingondai sel lauthokpa yamna Twba Oirmle Churachandpur Police na phakre Japan da ani suba lanjau ningsingba phai haina sinana chauna ki halakre ngarang tuibong Churachandpur da CF na cookie gi mi phaba lakpada moi mayam irang tawkhre masagi mayum uningbana ngauraba IDP kunganipan dorai thabi dam iroiduna lalaga mayum yengkhre dorai thabi yengkhuman ikaugi singdagi IDP sing mayumda hanjinduna leirage haiduna irang haukhre Kaupumda isau thokle tongjai marinda leslak thokle Churachandpurgi sing ningkhaibada amal laikhidre tha taruki Meerolbi Nupi Amadagi Maipakna brain Tumor Louthokhre sugi kem sabada naga singi mathau nate koki singi territory singda kem sabada haklei yang koki PDF ki leader ama juntana hatkre